ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯀꯩꯒꯤ ꯃꯆꯥ ꯍꯥꯏꯕ ꯋꯥꯔꯤ ꯑꯃꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯉꯥꯡ ꯅꯤꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 3-4 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯒꯤ ꯁꯤꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯁꯤ ꯇꯧꯐꯝ ꯈꯪꯗꯅ ꯅꯔꯛ ꯃꯣꯟꯁꯣꯡꯗ ꯑꯁꯨꯝ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯎꯔꯛ ꯋꯥꯔꯛꯇ ꯐꯥꯎꯗꯨꯅ ꯆꯠꯂꯛꯄ ꯃꯇꯝꯗ ꯃꯀꯨ ꯌꯨꯝꯖꯪꯕ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯀꯣꯟ ꯁꯥꯔꯤꯕ ꯈꯣꯡ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯑꯉꯥꯡ ꯑꯗꯨ ꯎꯕꯗ ꯃꯀꯨ ꯑꯗꯨꯅ ꯈꯜꯂꯤ, ꯑꯉꯥꯡ ꯑꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤ ꯑꯁꯣꯡꯕ ꯕꯣꯟ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯃꯍꯥꯛ ꯑꯁꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯩꯅ ꯃꯥꯕꯨ ꯀꯔꯝꯅ ꯀꯟꯒꯅꯤ? ꯃꯀꯨ ꯑꯩꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯗ ꯏꯆꯤꯟꯖꯥꯛ ꯊꯤꯕ ꯄꯥꯏꯕꯗ ꯏꯃꯤꯠ ꯐꯠꯇꯕꯗꯒꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯌꯨꯝꯗ ꯄꯥꯏꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯄꯥꯏꯊꯣꯛꯐꯝ ꯈꯪꯗꯅ ꯂꯩꯔꯕꯗ ꯌꯨꯝꯕꯨ ꯅꯨꯄꯥ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯕꯨ ꯆꯦꯡ ꯂꯩ ꯀꯠꯂꯗꯨꯅ ꯈꯨꯔꯨꯝꯖꯔꯗꯨꯅ ꯕꯣꯔ ꯅꯤꯖꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯍꯦ ꯃꯀꯨ ꯀꯧꯕ ꯅꯍꯥꯛꯇꯤ ꯇꯥꯏꯕꯪꯒꯤ ꯌꯨꯝꯗ ꯆꯪꯍꯩꯗꯤꯌꯦ꯫ ꯅꯪꯅ ꯌꯨꯝꯗ ꯆꯪꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯆꯪꯖꯗꯨꯅ ꯕꯣꯔ ꯅꯤꯖꯔꯕꯗꯤ ꯅꯍꯥꯛꯅ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯄꯤꯕꯤ ꯍꯥꯏꯌꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯐꯝꯗ ꯆꯪꯖꯔꯤꯌꯦ꯫ ꯅꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯝꯂꯕꯅꯤꯅ ꯆꯥꯟꯕꯤꯗꯨꯅ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯀꯨꯕꯤꯔꯝꯃꯨ꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯕꯣꯔ ꯅꯤꯔꯗꯨꯅ ꯄꯨꯖꯥ ꯇꯧꯔꯒ ꯊꯥꯗꯣꯛꯂꯛꯈꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯗꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯍꯧꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯟꯒꯗꯒꯦ? ꯃꯍꯥꯛꯄꯨ ꯑꯩꯅ ꯀꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯅ ꯄꯨꯖꯥ ꯇꯧꯈꯤꯕꯗꯨ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯩ ꯃꯆꯥ ꯑꯃꯁꯨ ꯃꯃꯥ ꯑꯗꯨꯅ ꯁꯖꯤ ꯑꯃ ꯐꯥꯔꯗꯨꯅ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯕ ꯊꯝꯕꯤꯔꯝꯂꯒ ꯆꯠꯈ꯭ꯔꯤꯉꯩꯗ ꯀꯩ ꯃꯆꯥ ꯑꯗꯨꯅ ꯁꯖꯤ ꯑꯗꯨꯕꯨ ꯆꯥꯕꯗ ꯁꯔꯨ ꯑꯃ ꯃꯈꯅꯥꯎꯗ ꯄꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯁꯔꯨ ꯑꯗꯨ ꯑꯣꯠꯊꯣꯛꯄꯁꯨ ꯌꯥꯗ꯭ꯔꯦ, ꯌꯣꯠꯁꯤꯟꯕꯁꯨ ꯌꯥꯗ꯭ꯔꯕꯗ ꯋꯥꯅ ꯂꯩꯐꯝ ꯈꯪꯗꯅ ꯉꯥꯎꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯛꯄꯗ ꯃꯀꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯀꯩ ꯃꯆꯥ ꯑꯗꯨꯅ ꯃꯌꯥꯛ ꯀꯥꯊꯣꯛꯇꯨꯅ ꯄꯜꯂꯤꯕꯗꯨ ꯑꯣꯠꯊꯣꯛꯄꯁꯨ ꯌꯥꯗ, ꯌꯣꯠꯁꯤꯟꯕꯁꯨ ꯌꯥꯗ ꯋꯥꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯑꯉꯥꯡ ꯑꯗꯨꯅ ꯎꯔꯗꯨꯅ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯈꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯑꯉꯥꯡ ꯑꯁꯤꯗꯤ ꯀꯩ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯋꯥꯅ ꯂꯥꯛꯂꯤꯕ ꯀꯩ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯗꯨꯅ ꯌꯦꯡꯂꯛꯈꯤ꯫ ꯀꯩ ꯑꯗꯨꯅ ꯃꯌꯥꯛ ꯀꯥꯊꯣꯛꯇꯨꯅ ꯃꯇꯤꯟ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯑꯉꯥꯡ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯃꯌꯥ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯕꯗꯨ ꯑꯉꯥꯡ ꯑꯗꯨꯅ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯗꯨꯅ ꯀꯩꯒꯤ ꯃꯌꯥ ꯃꯅꯨꯡꯗ ꯃꯈꯨꯠ ꯑꯗꯨ ꯊꯤꯡꯖꯤꯜꯂꯒ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯀꯟꯅ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯦ꯫ ꯃꯥꯅ ꯆꯤꯡꯊꯣꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯁꯔꯨ ꯑꯣꯏꯔꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯩ ꯃꯆꯥ ꯑꯁꯤ ꯁꯔꯨ ꯑꯗꯨ ꯂꯧꯊꯣꯛꯄꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯀꯩ ꯃꯆꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯈꯨꯔꯨꯝꯖꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, ꯉꯁꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯔꯨꯞ ꯅꯪꯅ ꯀꯟꯕꯤꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯔꯨꯞ ꯅꯪꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯉꯁꯤꯗꯒꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯀꯩ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯎꯊꯛꯇ ꯇꯣꯡꯂꯤꯕ ꯃꯀꯨ ꯑꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏ ꯑꯅꯤꯅ ꯃꯔꯨꯞ ꯁꯥꯟꯅꯕꯁꯤ ꯇꯥꯕꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯅ ꯑꯩꯍꯥꯛꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯃꯔꯨꯞ ꯑꯣꯏꯔꯁꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯉꯥꯡ ꯑꯃꯁꯨꯡ ꯀꯩ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯩꯃꯤꯟꯅꯔꯦ꯫ ꯀꯩ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯕꯨ ꯊꯤꯔꯛꯂꯕꯗ ꯃꯆꯥꯅ ꯇꯥꯏꯕꯪ ꯃꯤ ꯑꯉꯥꯡ ꯑꯃꯒ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯒ ꯍꯥꯏꯔꯛꯈꯤ, ꯏꯆꯥꯅꯤꯄꯥ, ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤ ꯑꯉꯥꯡ ꯑꯁꯤꯒ ꯊꯦꯡꯅꯔꯨꯔꯤꯕꯅꯣ? ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯁꯨ ꯆꯤꯟꯖꯥꯛ ꯇꯤꯟꯅꯕꯁꯨ ꯅꯠꯇꯦ, ꯀꯔꯝ ꯇꯧꯒꯅꯤ? ꯀꯩ ꯃꯆꯥ ꯑꯗꯨꯅ ꯃꯥꯅ ꯁꯖꯤ ꯆꯥꯕꯗ ꯁꯔꯨ ꯄꯟꯗꯨꯅ ꯁꯤꯔꯒꯗꯕꯗ ꯇꯥꯏꯕꯪ ꯑꯉꯥꯡ ꯑꯗꯨꯅ ꯂꯧꯊꯣꯛꯇꯨꯅ ꯀꯟꯕꯤꯕꯒꯤ ꯋꯥꯔꯤꯗꯨ ꯃꯃꯥ ꯑꯗꯨꯗ ꯆꯤꯠꯊꯕ ꯇꯧꯗꯨꯅ ꯇꯝꯂꯦ꯫ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯀꯩ ꯃꯃꯥ ꯑꯗꯨꯅꯁꯨ ꯑꯉꯥꯡ ꯅꯤꯄꯥ ꯑꯗꯨꯕꯨ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯇꯧꯔꯦ꯫
ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯥꯅꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥ ꯐꯥꯗꯨꯅ ꯄꯨꯔꯛꯏ꯫ ꯇꯥꯏꯕꯪ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯍꯤꯡꯕ ꯁꯥ ꯆꯥꯕꯁꯨ ꯍꯩꯇ꯭ꯔꯤ꯫ ꯃꯗꯨꯗ ꯃꯀꯨ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯃꯩ ꯊꯣꯛꯄ ꯅꯨꯡꯐꯝꯗ ꯄꯨꯔꯒ ꯅꯨꯡ ꯑꯅꯤ ꯌꯩꯅꯔꯒ ꯃꯩ ꯍꯧꯍꯟꯕꯒꯤ ꯋꯥꯔꯤ ꯇꯥꯛꯄꯤꯗꯨꯅ ꯎꯅꯥ ꯋꯥꯅꯥ ꯑꯀꯪꯕ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯜꯍꯜꯂꯒ ꯅꯨꯡ ꯌꯩꯗꯨꯅ ꯃꯩ ꯂꯧꯍꯜꯂꯒ ꯍꯧꯒꯠꯇꯨꯅ ꯀꯩ ꯃꯃꯥꯅ ꯄꯨꯔꯛꯄ ꯁꯥꯗꯨ ꯃꯥꯒꯤ ꯁꯔꯨꯛ ꯃꯩꯗ ꯌꯥꯏꯔꯒ ꯆꯥꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯕꯣꯟ ꯑꯗꯨꯗ ꯂꯩꯃꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯔꯨꯞ ꯀꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯣꯟ ꯑꯗꯨꯗ ꯄꯥꯟꯕ ꯎꯍꯩ ꯍꯦꯛꯇꯨꯅ ꯆꯥꯕ ꯍꯩꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯉꯥꯡ ꯑꯁꯤꯒ ꯃꯥꯒꯤ ꯃꯔꯨꯞ ꯀꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯕꯣꯟ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯤ ꯑꯗꯨꯅ ꯑꯍꯥꯎꯕ ꯎꯍꯩ ꯍꯦꯛꯏ, ꯀꯩ ꯑꯗꯨꯅ ꯁꯥ ꯐꯥꯏ꯫ ꯑꯁꯨꯝꯅ ꯂꯦꯜꯂꯛꯄꯅ ꯑꯉꯥꯡ ꯅꯤꯄꯥ ꯑꯁꯤ ꯆꯥꯎꯁꯤꯜꯂꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯀꯨꯅꯦ ꯀꯩꯅꯦ ꯑꯉꯥꯡ ꯅꯤꯄꯥ ꯑꯗꯨꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯃꯀꯨ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯃꯔꯨꯞ, ꯅꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯄꯨꯔꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ? ꯀꯔꯝꯕ ꯅꯤꯡꯉꯝꯗꯕ ꯂꯩꯕꯒꯦ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯃꯔꯨꯞ ꯑꯅꯤꯁꯨ ꯃꯔꯨꯞꯀꯤꯗꯃꯛ ꯂꯩꯖꯔꯤ, ꯁꯦꯡꯅ ꯇꯥꯛꯄꯤꯌꯨ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯀꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯥꯕꯤꯌꯨ ꯃꯔꯨꯞ ꯑꯅꯤꯃꯛ, ꯃꯃꯥꯡꯉꯩꯗ ꯂꯥꯏꯒ ꯇꯥꯏꯕꯪ ꯖꯤꯕꯁꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯉꯩꯒꯤ ꯋꯥꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯁꯤꯡ ꯑꯃꯗꯤ ꯖꯤꯕꯁꯤꯡ ꯄꯨꯝꯅꯃꯛꯁꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯦꯞ ꯑꯃ ꯇꯥꯈꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯅꯨꯄꯤ ꯊꯤꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯃꯪꯗ ꯂꯧꯔꯝꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯧꯅꯁꯤ꯫ ꯂꯩꯔꯤꯕ ꯂꯥꯏ ꯑꯃꯗꯤ ꯖꯤꯕꯁꯤꯡ ꯄꯨꯝꯅꯃꯛ ꯃꯪꯗ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯪꯂꯝꯕ ꯑꯗꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯆꯥ ꯅꯨꯄꯤ ꯑꯗꯨ ꯃꯪꯂꯤꯕ ꯖꯤꯕ ꯑꯗꯨꯗ ꯊꯥꯖꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯤꯅꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯈꯤ" ꯍꯥꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯂꯕ ꯃꯇꯝꯗ ꯅꯣꯡꯃ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯕꯨ ꯄꯣꯛꯄꯤꯔꯝꯕ ꯃꯀꯨ ꯌꯨꯝꯖꯪꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯪꯗ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥꯏꯕꯦꯝ ꯑꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ, ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯤꯕ ꯄꯨꯝꯅꯃꯛꯄꯨ ꯀꯧꯖꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, "ꯑꯩꯒꯤ ꯃꯪꯗ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥꯏꯕꯦꯝ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯂꯩꯕꯤꯔꯤꯕ ꯖꯤꯕ ꯄꯨꯝꯅꯃꯛꯅ ꯁꯣꯔꯥꯔꯦꯟꯗ ꯆꯠꯄꯤꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯒ ꯂꯨꯍꯣꯡꯅꯕ ꯈꯔ ꯍꯥꯏꯕꯤꯔꯨ" ꯍꯥꯏꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯖꯤꯕ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯔꯗꯨꯅ ꯑꯃꯠꯇ ꯆꯤꯠꯊꯕ ꯇꯧꯗꯅ ꯁꯣꯔꯥꯔꯦꯟꯒꯤ ꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯒꯤ ꯋꯥꯐꯝꯗꯨ ꯇꯝꯖꯔꯨꯔꯦ꯫ ꯁꯣꯔꯥꯔꯦꯟ ꯀꯧꯕ ꯒꯨꯔꯨ ꯁꯤꯗꯕꯅ ꯖꯤꯕꯁꯤꯡꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯆꯥꯏꯕꯦꯝ ꯑꯕꯨ ꯀꯧꯊꯣꯛꯆꯔꯒ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯇꯝꯂꯕꯗ ꯃꯆꯥꯏꯕꯦꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯀꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯃꯀꯨ ꯃꯪꯒꯨꯝꯕ ꯍꯥꯏꯕ ꯑꯗꯨꯅꯤ, ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦ꯫ ꯃꯗꯨ ꯃꯀꯨ ꯃꯪ ꯍꯥꯏꯕꯗꯨꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯆꯥꯏꯕꯦꯝꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯁꯣꯔꯥꯔꯦꯟꯅ ꯂꯥꯛꯂꯤꯕ ꯖꯤꯕꯁꯤꯡ ꯑꯗꯨꯒ ꯋꯥ ꯈꯟꯅꯔꯛꯈꯤ꯫ "ꯀꯔꯝ ꯇꯧꯒꯅꯤ? ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯊꯣꯏꯅ ꯀꯥꯏꯗꯦ, ꯑꯗꯨꯒ ꯃꯀꯨ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯁꯚꯥꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕꯗ ꯑꯁꯣꯏꯕ ꯑꯣꯏꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯟꯊꯍꯧꯗꯕ ꯑꯃ ꯂꯩꯔꯦ꯫ ꯃꯔꯝꯗꯤ ꯃꯀꯨ ꯑꯗꯨ ꯎꯆꯦꯛꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯨꯔꯇꯤꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯑꯗꯨꯅ ꯇꯨꯡꯗ ꯑꯀꯥꯏꯕ ꯀꯌꯥ ꯂꯥꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯑꯩꯈꯣꯏ ꯁꯚꯥꯅ ꯂꯦꯞꯅꯈꯤꯕ ꯋꯥꯔꯦꯞ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯟꯗꯣꯛꯂꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯁꯣꯔꯥꯔꯦꯟꯒꯤ ꯋꯥꯗꯨ ꯇꯤꯜꯂꯤꯕ ꯖꯤꯕꯁꯤꯡꯅ ꯇꯥꯔꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯔꯨ ꯂꯨꯛꯊꯔꯗꯨꯅ ꯂꯩꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯪꯒꯤ ꯋꯥꯐꯝꯗꯨ ꯇꯣꯛꯈꯤ꯫ ꯃꯗꯨꯗ ꯇꯤꯜꯂꯤꯕ ꯖꯤꯕꯁꯤꯡꯅ ꯃꯪꯗ ꯃꯪꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯀꯨ ꯃꯪꯅꯤ ꯍꯥꯏꯅꯈꯤ꯫ ꯃꯔꯝ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯠꯇꯕ ꯃꯪ ꯃꯪꯕꯗ ꯃꯀꯨ ꯃꯪꯒꯨꯝꯕꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯋꯥꯔꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯕꯨꯙꯧꯁꯤꯡꯒꯤ ꯍꯥꯛꯇꯛꯇ ꯊꯣꯛꯈꯤꯕ ꯋꯥꯐꯝꯅꯤ꯫ ꯃꯔꯝ ꯑꯁꯤ ꯈꯟꯊꯔꯨꯔꯒ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯩ꯫ ꯂꯥꯏꯁꯨ ꯃꯤꯅꯝꯃꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯀꯩ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯗ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯛꯄ ꯃꯇꯝꯅꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯃꯅ ꯁꯥꯗꯥꯟꯕ ꯀꯅꯥ ꯌꯥꯎꯗꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ
ꯀꯩ ꯃꯃꯥꯗꯨꯅ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨ ꯊꯦꯡꯅꯔꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯀꯩ ꯃꯃꯥꯗꯨꯅ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯂꯕ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯒꯤ ꯖꯥꯇꯤꯅꯤ ꯈꯟꯗꯨꯅ ꯀꯔꯤ ꯊꯣꯏꯅ ꯇꯝꯊꯤꯕ ꯋꯥꯈꯜ ꯄꯣꯛꯂꯝꯗꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯅꯗꯤ ꯀꯩ ꯍꯥꯏꯕꯁꯤ ꯇꯝꯊꯤꯕ ꯃꯤ ꯁꯥ ꯄꯨꯝꯅꯃꯛ ꯆꯥꯕꯅꯤ, ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯁꯒꯣꯜ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯈꯨꯠꯇ ꯇꯤꯃꯦꯟꯇꯥ ꯄꯥꯏꯔꯗꯨꯅ ꯀꯩꯒꯤ ꯃꯥꯌꯣꯛꯇ ꯀꯩ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤ ꯐꯤꯚꯝ ꯁꯦꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯀꯩ ꯑꯗꯨꯅ ꯈꯜꯂꯤ, ꯑꯩꯅꯗꯤ ꯏꯆꯥꯅꯤꯄꯥ ꯑꯁꯤꯒꯤ ꯀꯥꯡꯂꯨꯞ ꯖꯥꯇꯤꯅꯤ ꯈꯟꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯗꯕ ꯑꯃꯗꯤ ꯂꯩꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯈꯪꯗꯕꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯨꯠꯂꯥꯏ ꯁꯣꯏꯗꯅ ꯊꯥꯒꯗꯧꯔꯤ꯫ ꯀꯔꯝ ꯇꯧꯒꯅꯤ? ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤꯅꯗꯤ ꯄꯥꯜꯍꯟꯕ ꯌꯥꯗꯦ, ꯃꯈꯨꯠꯇꯒꯤ ꯈꯨꯠꯂꯥꯏ ꯃꯨꯜꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯤꯠ ꯆꯥꯟꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅꯗꯤ ꯃꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯤꯃꯦꯟꯇꯥꯗꯨ ꯈꯨꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯀꯩꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯀꯩ ꯑꯃꯣꯝ ꯑꯗꯨꯅ ꯃꯆꯥꯁꯤꯡ ꯇꯥꯅꯕ ꯍꯧꯅ ꯈꯣꯡꯂꯛꯈꯤ꯫ ꯀꯩ ꯑꯗꯨꯅ ꯉꯪꯗꯨꯅ ꯈꯣꯡꯕꯗ ꯆꯤꯡꯃꯥꯏ ꯑꯗꯨ ꯅꯤꯛꯈꯤ꯫ ꯀꯩ ꯃꯃꯥ ꯑꯗꯨꯅ ꯉꯪꯗꯨꯅ ꯃꯆꯥꯁꯤꯡ ꯇꯥꯅꯕ ꯈꯣꯡꯂꯛꯄꯗꯨ ꯑꯔꯥꯞꯄꯗ ꯆꯤꯟꯖꯥꯛ ꯊꯤꯔꯤꯕ ꯃꯆꯥꯅꯤꯄꯥ ꯀꯩ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯨꯞ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯒꯅ ꯇꯥꯔꯗꯨꯅ, ꯍꯤ, ꯀꯔꯤꯅꯣ? ꯏꯃꯥ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯦ꯫ ꯊꯨꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯈꯟꯅꯗꯨꯅ ꯀꯩ ꯂꯥꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯏꯕꯪ ꯃꯤ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯥꯗꯨꯅ ꯀꯩꯗ ꯊꯤꯟꯕꯗ ꯀꯩ ꯃꯃꯥ ꯑꯗꯨꯅ ꯊꯨꯅ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯥ ꯑꯗꯨꯕꯨ ꯌꯩꯊꯔꯒ ꯇꯥ ꯃꯨꯟꯈ꯭ꯔꯦ꯫ ꯇꯥ ꯃꯨꯟꯈ꯭ꯔꯕꯗ ꯀꯩ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯒ ꯀꯣꯟꯁꯤꯟꯅꯔꯗꯨꯅ ꯀꯟꯅ ꯅꯝꯅꯕ ꯃꯇꯝꯅꯤ꯫ ꯃꯈꯣꯏꯅ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯩ ꯃꯃꯥ ꯑꯗꯨꯅ ꯃꯊꯛꯇ ꯇꯣꯡꯂꯗꯨꯅ ꯁꯥꯎꯈꯤꯕꯗꯒꯤ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯈ꯭ꯔꯤ ꯆꯤꯈꯥꯏꯗꯨꯅ ꯍꯥꯠꯂꯒꯦ ꯇꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯇꯥꯏꯕꯪ ꯃꯤ ꯀꯩꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨꯅ ꯂꯥꯎꯔꯛꯈꯤ, ꯄꯥꯂꯦꯝ ꯏꯃꯥ ꯏꯕꯦꯝꯃ, ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯅꯦꯝꯊꯕꯤꯌꯨ꯫ ꯅꯆꯥꯅ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯋꯥ ꯃꯄꯥꯎ ꯑꯃꯇꯪ ꯍꯪꯖꯈꯤꯒꯦ꯫ ꯄꯥꯂꯦꯝꯅ ꯆꯥꯟꯕꯤꯗꯨꯅ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯈꯔꯗꯪ ꯇꯝꯕ ꯑꯗꯨꯒꯤ ꯊꯋꯥꯏꯗꯗꯤ ꯈꯥꯛꯄꯤꯈꯣ꯫ ꯃꯆꯥ ꯇꯥꯏꯕꯪ ꯃꯤꯅ ꯍꯥꯏꯖꯕꯗꯨ ꯇꯥꯔꯒ ꯀꯩ ꯃꯃꯥ ꯑꯗꯨꯅ ꯑꯁꯥꯎꯕ ꯄꯥꯔꯩ ꯍꯜꯂꯗꯨꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯂꯒ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯀꯣꯡꯈꯠꯄꯤꯔꯦ, ꯑꯗꯨꯒ ꯍꯥꯏꯖꯔꯛꯈꯤ, ꯇꯥꯕꯤꯌꯨ ꯄꯟꯊꯧ ꯃꯇꯝ ꯃꯥꯟꯕ, ꯅꯍꯥꯛꯄꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯔꯛ ꯁꯤꯡꯂꯛꯇ ꯆꯤꯟꯖꯥꯛ ꯊꯤꯖꯗꯨꯅ ꯍꯤꯡꯖꯔꯤꯕ ꯏꯃꯥ ꯑꯁꯤꯕꯨ ꯍꯥꯠꯄꯤꯒꯦ ꯇꯧꯕꯤꯔꯝꯂꯤꯕꯅꯣ? ꯏꯃꯥ ꯑꯁꯤꯅ ꯅꯐꯝꯗ ꯀꯔꯤ ꯑꯀꯥꯏꯕ ꯆꯠꯂꯨꯕꯗꯒꯤ ꯅꯍꯥꯛꯅ ꯏꯃꯥ ꯑꯁꯤꯗ ꯑꯁꯥꯎ ꯄꯥꯔꯩ ꯊꯝꯕꯤꯔꯤꯕꯅꯣ? ꯆꯤꯡꯅꯕ ꯂꯩꯇꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯄꯥꯎꯗꯝꯕꯤꯌꯨ꯫ ꯅꯤꯄꯥ ꯄꯥꯈꯪ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯆꯥꯒꯤ ꯃꯇꯝ ꯑꯣꯏꯕ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯈꯨꯟ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯉꯁꯤ ꯑꯁꯤ ꯏꯄꯥꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯅꯤ꯫ ꯐꯥꯕ ꯌꯥꯕ ꯁꯖꯤ ꯁꯉꯥꯏ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝ ꯀꯣꯏꯅ ꯁꯥ ꯊꯤꯔꯛꯄꯗ ꯅꯪꯅ ꯏꯃꯥ ꯀꯧꯔꯤꯕ ꯀꯩ ꯑꯁꯤ ꯊꯦꯡꯅꯔꯦ꯫ ꯑꯩꯁꯨ ꯃꯥꯁꯨ ꯃꯔꯣꯟ ꯏꯔꯣꯟ ꯈꯪꯅꯗꯕꯅ ꯑꯩꯅꯁꯨ ꯃꯥꯕꯨ ꯀꯤꯔꯦ꯫ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯂꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯊꯣꯛꯅꯕ ꯌꯥꯗꯗꯨꯅ ꯂꯝꯕꯥ ꯇꯧꯅꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯨꯠ ꯊꯨꯕ ꯍꯦꯟꯗꯨꯅ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯇꯥꯕꯨ ꯌꯩꯊꯔꯒ ꯃꯥꯅ ꯇꯥ ꯃꯨꯟꯈ꯭ꯔꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯆꯦꯟꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯕꯨ ꯉꯝꯅꯕ ꯀꯣꯟꯁꯤꯟꯅꯗꯨꯅ ꯅꯝꯅꯔꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯄꯥꯟꯊꯧ ꯃꯥꯟꯕ, ꯇꯥꯏꯕꯪꯗ ꯄꯣꯛꯂꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯑꯃꯒ ꯑꯃꯒ ꯂꯣꯟ ꯈꯪꯅꯗꯕꯗꯒꯤ ꯁꯥꯎꯅꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯏꯃꯥ ꯑꯁꯤꯗꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥꯅꯤ꯫ ꯀꯩ ꯑꯣꯏꯅ ꯄꯣꯛꯆꯔꯕꯁꯨ ꯃꯍꯥꯛꯇꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯕꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯀꯥꯏꯕ ꯇꯧꯔꯨꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯊꯣꯏꯅ ꯑꯀꯥꯏꯕ ꯄꯤꯔꯣꯏ꯫ ꯑꯗꯨꯅ ꯏꯄꯥꯒꯤ ꯂꯦꯡꯒꯥ ꯑꯣꯏꯔꯕ ꯅꯍꯥꯛꯅ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯄꯤꯗꯨꯅ ꯏꯃꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯤꯌꯨ꯫ ꯃꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯤꯡꯊꯧꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯅꯤ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯩ ꯃꯃꯥ ꯑꯗꯨꯗ ꯍꯥꯏꯖꯔꯛꯈꯤ, ꯍꯦ ꯀꯩꯒꯤ ꯁꯛꯂꯣꯟ ꯄꯨꯔꯤꯕꯤ ꯏꯃꯥ,
Nafamda aina khangdabadagi khulai thage khaluri. Apangba taibangni khanbiduna aibu ngakpiu. Makut ani lonaduna khurumjarakhi. Kai mamadu asawa punamak nemthakiduna masa mi adugi manakta sangsilaktuna masagi masak punamak marai aduna lekthokpiki. Mataw adu uraga ningthaw adu ngakpana loikhre. Mahakna khali mataw karamna kai asina phajakhrabani pa asibu pokliba. Mahakna nipa pakhang adubu yengladuna hairakhi. Ibungo aina khangningba wafam amatang dilei. Adubu nangna aina khangliba asi hangjabada saubirakadaba leirabadi wafam asi hangjararoi. Aduga nahakna aibu nungsibiduna maram sengna takpirabadi aihake pungning si yamna nungaijakani. Ningthaw adugi wadu taraga nipaduna takpiu aina khangjaba leirabadi sengna taksage haijarakhi. Wadu taraga ningthaw aduna ibungo kai masina pokpani haina takpiribadu asengba oirabra natraga mataw karamna tawkhibano takpiu. Ningthaw adugi wadu taraga nipaduna haijarakhi. Tabiu panthong manba aihak asi taibang mini aina ngang oiringaida aibu pokpa ima ipa ni maksikiduna aihak saningai thangai kari leitrabada aina mathong khangdana songbanarag bona sida sum sanglakpada ima kai asina pokpa aigi marup kai asi makhnauda sarup pandunam hak tawpham khakdana koisa chalakhi. Maduda aina hamduna leiriba ukhong adugi manakta sangsilaktuna mage mayadu kathoktuna aibu yenghalle. Aisu kai haibasi karino haiba khangdi aina karisu akiba phaukhidi. Aduna katholiba mayadugi manungda muna yengbada manungda saru achauba ama leibadu ure. Aina kari singnaba yaudana aigi khud asi thingjinduna magi makhanaudagi saru adu kanna kuna paiduna singthokle. Magi awaba kokle. Maduda mana penbiraduna aibu marup sanasi takpire. Aikoi ani marup oire. Aikoi ani leiminaringaida ima sina sama puraduna lakle. Mahak yamna ngakre. Mana maram sing adu aigi marup asida hangle. Marup asina thokiba punamak ima asida tamle. Madu taraga ima asina aibusu masa mangni khanduna luna tawbire. Itaw asina imagi sangom thakpadasu aisu yaure. Aikoi animakpu magi mathada konbiduna ahing aingba khangale. Asum tawna aina isai thanta oi hektuna chaba ngamdriba phawba ima asigi mathanungda konbiduna aihak chawjarakpani. Nipa asigi haurakpagi wari adu taraga ningthaw adu kablakle. Mahakna hairakhi. Ibungo haujikti isagi wari asi tabada ipagi thamoi asi puba ngamdre. Aihak isa amata pokshadi. Aduna nangna ipana hairibasi yabiu. Nahakpu ipana poksaba isamangni haina khanjaduna yoksharage. Ipagi khunda chatlasi hairakhi. Ngangnaribadu maku aduna taraga kai mama aduda yenglaga hairakhi. Mama ibema nahakna nasa sibu nungsirabadi nipa sina hairibasi yaduna nasa nipa sibu mangonda pithoktuna mana khunadugi ningthaw oiduna palalabadi taibang miga sakai aikhoiga yengnaribasi yengnararoi. Aduna nipa sina nangonda haijarakpa matamda nangna harau harau pikho hairai. Kai aduna khali maku asidi punamaki wabu khangbani isa sina mirakta tinduna mana ningthaw oiduna palabadi aikhoi sasingi afabu oigani hairabanina mana haijarakpada aisu yarage khankhre. Matamasida nipa sina ningthaw adubu yenglaga haijarakhi. Panthau manba nahakna hairibadu imana yarabadi aisu yage imana yadrabadi aisu yaba ngamloi hairabada ningthaw aduna kai mama aduda sangjaraduna macha nipa mi adubu mangonda pibinaba haijarakhi. Kai mama aduna machabu yengladuna asumna hairakhi. Imagi ibungo nungsiba nahakpu ngasidagi uba phanglaroi. Nahakti nahakki poknafam jati singi marakta tinjakhro. Aduga nangna karigumba awaba tarakpa matamda nama aibu amadi nangi marup singbu
ꯀꯧꯅꯤꯡꯂꯛꯄ ꯃꯇꯝꯗ ꯅꯪꯅ ꯆꯥꯒꯗꯧꯔꯤꯕ ꯆꯥꯛꯇꯨꯒꯤ ꯆꯗꯨꯝ ꯑꯍꯨꯝꯗꯪ ꯁꯨꯃꯥꯡꯗ ꯊꯥꯔꯒ ꯀꯧꯔꯛꯎ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯇꯥꯕ ꯑꯣꯏꯒꯦ ꯍꯥꯏꯔꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯔꯩꯅ ꯁꯠ ꯁꯠ ꯅꯥꯟꯊꯣꯛꯄꯤꯈꯤ꯫ ꯇꯨꯡꯃꯥꯡ ꯅꯤꯡꯊꯤꯅ ꯎꯕ ꯉꯝꯕ ꯃꯀꯨꯒꯤ ꯋꯥꯐꯝꯗꯒꯤ ꯃꯍꯥꯛ ꯆꯠꯄ ꯇꯥꯔꯕꯗ ꯅꯤꯄꯥ ꯑꯁꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯔꯨꯞ ꯀꯩꯒꯤ ꯃꯆꯥ ꯃꯀꯨ ꯑꯃꯗꯤ ꯀꯩꯕꯨ ꯌꯦꯡꯖꯔꯒ ꯍꯟꯅ ꯍꯟꯅ ꯀꯞꯆꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯁꯤꯅ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯊꯪꯃꯤꯟꯅꯔꯛꯈꯤꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯀꯣꯟꯅꯁꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯑꯅꯤ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩ꯫ ꯃꯗꯨ ꯀꯩ ꯂꯥꯕ ꯃꯆꯥ ꯑꯗꯨꯅ ꯎꯔꯗꯨꯅ ꯃꯥꯒ ꯀꯣꯟꯅꯈꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯀꯨꯕꯨ ꯑꯃꯨꯛ ꯌꯦꯡꯖꯔꯒ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯔꯕꯗ ꯃꯀꯨ ꯑꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯅꯤꯄꯥ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯇꯣꯡꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯅꯤꯄꯥ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ, ꯇꯨꯡꯃꯥꯡ ꯑꯅꯤꯃꯛ ꯈꯪꯕ ꯎꯕ ꯉꯝꯕ ꯅꯍꯥꯛꯅ ꯅꯗꯥꯋꯥꯏꯅ ꯃꯤꯔꯛꯇ ꯇꯤꯟꯈ꯭ꯔꯕꯁꯨ ꯃꯔꯨꯞꯅ ꯑꯩꯒꯤ ꯃꯔꯝꯗ ꯃꯔꯛ ꯃꯔꯛꯇ ꯅꯤꯡꯁꯤꯡꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯑꯄꯪꯕ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯕ ꯑꯩꯉꯣꯟꯗ ꯊꯣꯛꯂꯒꯗꯕ ꯋꯥꯐꯝꯕꯨ ꯇꯥꯛꯄꯤꯌꯨ꯫ ꯅꯨꯡꯁꯤꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯀꯨ ꯑꯗꯨꯅ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯀꯩ ꯃꯃꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯖꯔꯛꯈꯤ, ꯏꯃꯥ, ꯅꯆꯥꯕꯨ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯇꯤꯟꯖꯔꯨꯔꯣ ꯍꯥꯏꯅ ꯏꯃꯥꯅ ꯅꯆꯥꯗ ꯌꯥꯊꯪ ꯄꯤꯔꯕꯅꯤꯅ ꯅꯆꯥ ꯑꯩꯍꯥꯛ ꯏꯃꯥꯒꯤ ꯌꯥꯊꯪ ꯉꯥꯛꯆꯅꯕ ꯆꯠꯆꯔꯒꯦꯀꯣ꯫ ꯅꯆꯥꯕꯨ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯅ ꯀꯩ ꯃꯃꯥ ꯑꯗꯨꯗ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯅꯨꯡꯁꯤꯕ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯩ ꯃꯃꯥ ꯑꯗꯨꯅ ꯃꯁꯥꯒꯤ ꯈꯣꯝꯂꯥꯡ ꯄꯤꯊꯛꯇꯨꯅ ꯆꯥꯎꯔꯛꯈꯤꯕ ꯃꯆꯥ ꯁꯛꯂꯕ ꯅꯤꯄꯥ ꯄꯥꯈꯪ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯈꯤ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯅꯍꯥꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯇꯤꯟꯖꯔꯨꯔꯣ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯪꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯎꯃꯪꯗ ꯂꯩꯍꯧꯔꯤꯕ ꯅꯃꯥ ꯑꯩꯕꯨ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯁꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯀꯥꯎꯒꯅꯨ꯫ ꯏꯃꯥꯅ ꯉꯁꯤ ꯏꯆꯥꯒꯤ ꯅꯐꯝꯗ ꯑꯃꯗꯤ ꯁꯥꯒꯤ ꯖꯥꯠꯇ ꯄꯣꯛꯂꯨꯔꯕꯤ ꯅꯃꯥ ꯑꯩꯈꯣꯏꯒꯤ ꯖꯥꯠꯇ ꯕꯣꯔ ꯑꯃꯇꯪ ꯄꯤꯔꯝꯂꯒꯦ꯫ ꯀꯩ ꯑꯣꯏꯅ ꯄꯣꯛꯂꯨꯔꯤꯕ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯕꯨ ꯃꯔꯥꯜ ꯂꯩꯇꯅ ꯆꯤꯟꯖꯥꯡꯅꯤ ꯈꯟꯗꯨꯅ ꯍꯦꯛ ꯆꯥꯔꯨꯔꯕ ꯃꯇꯝꯗ ꯃꯆꯥ ꯍꯥꯠꯄꯒ ꯄꯥꯡꯈꯛ ꯑꯣꯏꯗꯨꯅ ꯃꯤ ꯆꯥꯔꯨꯔꯕ ꯀꯩ ꯑꯗꯨꯒꯤ ꯄꯨꯟꯁꯤꯁꯨ ꯂꯣꯏꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨꯅꯁꯨ ꯀꯩꯕꯨ ꯃꯔꯥꯜ ꯂꯩꯇꯅ ꯌꯦꯛꯅꯕꯅꯤ ꯈꯟꯗꯨꯅ ꯍꯥꯠꯂꯕꯗꯤ ꯍꯥꯠꯂꯤꯕ ꯃꯍꯥꯛꯁꯨ ꯈꯨꯗꯣꯡꯊꯤꯕ ꯐꯪꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯁꯨꯝ ꯍꯥꯏꯅ ꯀꯩ ꯃꯃꯥ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯕꯣꯔꯣꯏ ꯁꯥꯞ ꯑꯣꯏ ꯍꯥꯏꯈꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯗꯒꯤ ꯀꯩꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯠ ꯁꯥ ꯁꯟ ꯆꯥꯔꯕꯗ ꯑꯃꯗꯤ ꯁꯣꯛꯂꯕꯗ ꯑꯁꯣꯟꯕ ꯑꯣꯏꯔꯕꯁꯨ ꯃꯄꯨ ꯑꯗꯨꯅ ꯆꯩ ꯊꯥꯡꯅ ꯀꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯥꯟꯕꯗ ꯀꯩ ꯑꯗꯨꯅ ꯆꯦꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯩ ꯑꯗꯨꯅꯁꯨ ꯅꯣꯡꯃꯒꯤ ꯃꯥꯅ ꯆꯥꯒꯗꯕ ꯖꯤꯕꯁꯤꯡ ꯑꯗꯨ ꯃꯥꯅ ꯈꯣꯠꯇꯨꯅ ꯀꯔꯤ ꯖꯤꯕ ꯆꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯌꯦꯡꯕꯗ ꯇꯥꯏꯕꯪ ꯃꯤ ꯆꯥꯕꯒꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯗ ꯀꯩ ꯑꯗꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ ꯍꯥꯏꯕ ꯈꯪꯖꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗꯗꯤ ꯀꯩꯒ ꯃꯤꯒ ꯇꯣꯠꯅꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯅꯕꯨ ꯄꯥꯟꯊꯣꯏꯕꯤꯅ ꯀꯩꯕꯨ ꯇꯣꯡꯂꯤꯕꯅꯤ꯫ ꯀꯩꯗꯤ ꯃꯥꯒꯤ ꯋꯥꯁꯛ ꯉꯥꯛꯅ ꯆꯠꯂꯤ, ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯅ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯄ ꯉꯝꯗꯕꯗꯒꯤ ꯀꯩꯒꯤ ꯃꯐꯝꯗ ꯑꯀꯥꯏꯕ ꯇꯧꯔꯨꯕꯗꯒꯤ ꯀꯩꯅ ꯁꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯊꯦꯡꯅꯗꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯃꯔꯝꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯠꯂꯨꯕ ꯊꯣꯛꯂꯕꯗꯤ ꯍꯥꯠꯂꯨꯔꯤꯕ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯣꯠꯄꯗ ꯇꯥꯕ ꯖꯤꯕꯁꯤꯡ ꯑꯗꯨ ꯆꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯀꯩ ꯊꯦꯡꯅꯔꯕꯁꯨ ꯃꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤ ꯆꯥꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯅ ꯃꯤꯕꯨ ꯍꯥꯠꯂꯣꯏ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯅꯤꯄꯥ ꯄꯥꯈꯪ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥ ꯄꯣꯛꯆꯗꯕꯤ ꯃꯥꯒꯤ ꯈꯨꯂꯥꯛꯄꯤ ꯌꯦꯡꯂꯗꯨꯅ ꯍꯔꯥꯎꯅ ꯂꯥꯎꯔꯛꯈꯤ, ꯇꯥꯔꯤꯕ꯭ꯔꯥ ꯈꯨꯂꯥꯛꯄꯤ, ꯃꯩꯕꯨ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯡꯒꯥꯟꯗ ꯊꯣꯛꯆꯔꯛꯎ꯫ ꯅꯪꯒꯤ ꯅꯐꯝꯗ ꯅꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯅꯕ ꯄꯦꯟꯖꯅꯕ ꯄꯣꯠꯁꯛ ꯄꯤꯕꯤꯔꯒꯦ꯫ ꯅꯍꯥꯟ ꯀꯣꯔꯧ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯅꯆꯥ ꯌꯥꯎꯗꯤ ꯂꯩꯇꯦ ꯈꯟꯗꯨꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯇꯥꯅ ꯈꯨꯗꯥꯡ ꯄꯤꯐꯝ ꯇꯩꯅ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯂꯝꯕꯗꯨ ꯉꯁꯤ ꯀꯣꯔꯧ ꯌꯥꯏ ꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯄꯨꯅ ꯅꯪꯒꯤ ꯅꯐꯝꯗ
yayoiba potsak ama tambirakli. Nakhonmangna konjaduna lausinjaru lao. Mabungogi nungaina haidorakpa yawa adubu tajaraga manai nupi haunubidu taping mai khoiju paijaraga thonganda hagwatjaraga sagol mathaktagi kumtharakliba pakhangi matam oirabani padubu konjaraga maibu oksaraduna mayum mongba nungda pusinduna sangminakhi. Mapa ningthauna mamani taklabada pakhang aduna mamabu khurumjarki. Gyan tadringaidagi mama mapa masak khangaudraba pakhang aduna ngasidi taibangda mama mapa ni phangjarabada mapuning nungsina mamabu yengjaraga kabladuna haijarakhi. Palemi ma ibema nasa laibak thibadi ngarang nongdi amamba hingum palem ima masak khangdana pandhau ipa masak khangdana narak singlakta leijaba palem ima kaini yokpiduna chaujaraklabai hangni. Adubu ngasi korau numit asidadi aibo pokpa panthau aibo pokpi palem animakpu ujaba phangjari. Taibangi sinjak chaduna taibang miyoibigi marakta tinjaba phangjaragani hairaga mama adubu konjaraduna hingna kaplakle. Magi mataudu ujaraga hulakpigi thamoidu masa naubi phangjarabi mamagum thamoi lakanungda masa nungsibagi maina ithak ipom horaktuna masa bu sijet konsinjaraga hingna makon thongna kapsaraduna imana nangbu phangjabasidi mapu mana aibu thaujan biduna taibangda isabu ujaba phanghanbiri. Asumna mama mapa masa oiriba makoi ohummak mapungning nungsina kaminaduna laiki. Maduda mapa aduna mamabu yengladuna hairakhi. Karino da ibema nahangna nasa phangjarabasu kaptuna leithoklabadi chumbra isagi sana thangnaba langbibana chumloidra hairakhi. Mapagi wadu taraga mama aduna haijarakhi. Mapa ibungo nangnadi isagi sana bahairiba aisu isa phangjabagi nungai khibana isagi manaktagi hindokningkhidri. Aihak mapa ibungo amadi isagi sana nabalangjarukhige. Mapa ibungo su isasu narak singlakta chatlubagi waram lagani. Nanai nupina ising afaba thamjaramlabani. Nasaga loinana haksang amotpasingdu chamthokpiruro haijarakhi. Matang aswaida wari sigi ahanba saruk loisinjari. Ani suba sarukta mayamga punna amuk thengnaminarasi.